Jai Shri Krishna. Jai Shri Krishna Chaitanya Prabhu Nityananda Shri Advaita Gadadhara Srivasadi Gaur Bhakta Krishna Hare Krishna 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 Hare 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 Ram 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 Hare Hare. Ima busu kurumjari aduga koigi ngasi imagi ibani paminabasida imagi ima nabi aina imai pe maina kaujarage mengoina panjarabada akoi jam santi pala su yaubiri imai pe busu kurumjari akoina imagi ibanina pajare ipelariksiki mamingsi teachings of Lord Kapila, the son of Devahuti Kawi. Masi divine grace is Bhakti Vedanta Swami Prabhupada na ibibani. Aduga akoina hujik jathajara iba chapter sina chapter taramathoi. Symptoms of a sadhu ko. Atuna symptoms of a sadhu. Sadhu iragadi kamaina aidi akoina lining bagi lambi sida janga aga sadhu ki oirakpagi symptoms akoina nabakanda kaino manarakanda adudi lokhubani natraga isa sabani na khangi se my symptom duna ne dana amain tawdana akoina lai se sumningakpagi process se tawrakpakanda sadhu oirakpagi symptoms gi matang dan mana naina bidoisi mana haise sadhu ama oirakpagi symptoms se mi aidi tolerant oiba yamna khangba ngamba mi amana kanom tawrasu dum khangba ngamba adagi merciful oiba akoin thousand ba ngakpi bahai tar merciful laise ngakpi bahai ba adagi akoina hingiba jiba khudingmak sidane akoi senane moi sidane friendly oiba ngame eba jiba sa akoi human being dan ngataba hingaga lairiba plant animal dagi kai dagi aduna tapna smaina lagadi akoi sinane akoi mangda enemy ese kaino akoi yekna base lairakte aduna ma masa se matomda yamna ingna laibanga magamana nutigi scripture se para abanina mana scripture se da iribado adudu gi gyan do lopsalakanta magi characteristics se yam ing batappa miyama oire eba sadhu se aduna sadhu waisiti kanano masi lai gi devotee oira pani aduna masinane magi wakhan se ahambada lai gi maramda mana khangna na bachangak palambi se si magi dangnatana hujikti kari taure mana atai mi mayam da sune mana hingzariba mangal se mayam da supina na bagi damakta lai gi seba tawbagi wakhan se laeba mangonda aduduna mana mayam si da ngakpi haiba adugumbagi wakhan se admaina lakpa aduna akoina lai gi seba si natragadine akoigi akoina hingba akoina mi oina poglakpagi mapokse manghan baga chap manayena akoina khanba yayeba adoidi devotee amana ne masina kamai tawi masina mafam da yumthong da chatlakanda ne masina Krishna gi maramda mayam da haibi Krishna gi kamaina seba tawgani haibi magi mapunsi do akoina sana pamba asumaina chana na bathakna na ba adagi material world sita dum aduda ungaga koitan tanarido adugi realization do adugumbagi wari saba chatleba masina aduna mana mi oina pogadi akoisi isa masakhamba aduga lai gi manakta changba ngamnanabagi poklakpani haibasi jamnenbi focus tawrakanda mana sadhu ama oibagi magi mathause magi wangang bada koina kari ngangani haise maside regulation do poreba koina ngangning ba hanadi khangdringai dati ngangning ba
Taning chaning bachaba tongning batawado adudu laigi lambida changa aga akoina devotional service ta laagadi akoise regulation ama lay rules and regulation dugi matung ina koina adudu ngakna chatlagadine so idana akoigi wakanse indharakpa haibasi oirakani aduna mana aduda oiraga mai masase ingakpagi phaurakpado adudugi dudane masinane ma matongdagi khalaktreba matamdutadi mana mi ataisu aina smaina kitang indhara ise aina mayam gi khaleeba aide akhoisu kaimta khangjaba nachade imaga ibanina tamna parakpadagidi aingondasu yamna pukningda sauningba akoise sauningba dagi kapningba dugumba lerakpado tamna sum purification se lakpa adagi imana su soidana masida kainoma nungaiba ama phaurakpadagi soidana oiramgani imana su imanabida amuk hairaga imagi imanabi amuk akoi imaibem amuk yaubira ise natra ima Wari sanai. Sanna. aduna haibadi akoina mioibase akoina nungaiba ama phaurakpasi akoina mayam sisu feel tawbado adu phang nabagi damakta adum share tawbado asi mioibagi nature neba aduna mana haise masa matongdagi madu khalaktreba mana mi amadugi amu khaleeba masina adu itaradi mase sigi lambi sida sum la adine mi khuding makse nungsiba ngameeba mase mase yamwana leire mana turaga leiri se masa hukatlange haibagi wakhanse akoida khalakpa ngameba aduna masigi qualification se kari kauke ta karunika kawe hai haidi turaga leiba khangdadana turaga leiba haibade akoina spiritual ki world sida masigi mangan leitribasina material ki sida dum koitan tanarakanda leirakanda wana leibado adubune baturaga leiba atma sing haise ato moi sida sida thousand laga koina masigi lambi sida laaga mangan kitang phangjaba singse moi sina mu ai ngonda su nungaiba ma phaurina adudi ma su phausa-noina adumaina urakpa ngameeba adoi daradi akoina sadhu ama oirakpa kandane masinane mana haibasi mana khangjaba mana tamjabadu mayamda haibase sise mi khara manadi mangonda opposing element mangonda opposed tawrakaneba aduna kaigino haraka moina madugi kenose experience phangdribanina phangdabanina mana marai tawrakpa yai adagi any magi question hangakpada usitana hangakpa yai adubu sadhu ama oira agadine mase yamna tolerant oireeba khangba kaleeba aduna mana adumaina hangena akoina muk tathina haibagi adugumbagi scenario do la aroyeba haibadi akoina minaga ahamba hangakpada akoina tolerant oidragadi mana ngangi kainone ena akoise aduda khanabagi machak ama oidana aduna mi khara manadi material world adum lupaga leiruraga akoina laigi maramdaga hairuraganda tathina adum tawrakpase si akoina expect tawgadabane haibanida ko kaiginoga moina de sigumbai wari se taningdeba kaiginoga si leina ama nabaga chapmanayena akoina khanba yaeba akoina material world sida adugiduda ungaga leibase adoidi sadhuna tawriba thabaksidine mina thakat pangamdaba mina thakat loidauba adugumba thabakneba aduga sigumba mise aduki matik mi material world da ungaga leibasina kayamna keno tawge da moise attack tawrakandane moise
violence to we babo yauri ba the man example piri se Jesus Christ masamak si suma se laigi wa se mayam the high base mayam na ma se nupsi da na ma se pang ting biri do ay na man example se pibi ba Prabhupada adagi dine Haridasa Thakuraina mase my masina nemu nem laigi wa hairu bagine kaithena madane kaino China ne kal ege adusune amuraka kan manataba mana adum Haridasa Thakura se laigi Krishna yam ningba mase adu mana Krishna gi maramda sum mana haibesidane kaithene kungani thoi dane mase phubire hai Ado Haridasa Thakura se Chaitanya Mahaprabhu ki magi khwaidagi anakpa kano miyoi amaneba aduga Chaitanya Mahaprabhu ki ne assistant Nityananda se si sune ahamba tane jagai madhai sinane ma se attack tawbi hai ado ko na di jagai madhai se moi se amu Krishna ningi dana jagai madhai hai bane apna mana hai jagai madhai ani he ati manau ne ba ado matan bugi gunda haitare gunda taku liga chatpada ni taba ke toba egi maran mati mon badai hana mo kene ga na tong ko pa du bani ado ni duai matai ke khana dai na ba ya pa ni aman aduna jagai madhai ne I ko mai ki spelling se aduga mai amna sida hai benna numaina hai akhoi ki wari taba da imana dumaina hai benne dona tan kena rak balak padu ngak pigani Masidai se mana hai se mabani sida laigi wa hairu bada moi da phubire ni dana adu itara sune sadhu gi quality se leira banina yam tolerant oire ba moi se tolerant oire banina moi gi thabakti hangdana leiba sing sida pausian basini na khallaga adumaina tawrak se moi na kemta khalaktre ba ko sadhu gi quality se masina khangdana tawbane na ma se yamna ngakpi haiba ama oire ba kaigino gamana masi khangagadi magi aphabo oidoini ko ina khanbase sigi wakrom dala e aduna mana aphaba oiba haise sisi miyoiba gi society sida nataba miyoiba gi society si khatang nataba tane hingiba punamakki damakta khaleeba aidi sa singi sunusiba adagi doinamak adagi plan ko upan wapanung sirapa jiba hingba khudingmakki damakta phananaba khaleeba aduna akoi miyoiba amana akoigi body se leiba sumaina atai niba jiba singsi sumai lagi body do ma palaga leiba neba haibati mana animal amagi body pan bayai adagi pan wapan amagi pan bayai kacheng amagi pan bayai aduna lai ki body oir abakanda di jiba kuting maktane masina thaujan biba ngame eba ko hodong dagi hui dagi upan dagi aduna material gi lang sidagine adokpa ngamnanaba ne mana ne yaringkai mana karma se langchandana basum tawreba ko akoina karma tawrakpa haise mi amada mathwai nungaitana kainoma tawragadi akoida muk thoklakani aduga akoina nungaiba ama tawraga su tholakani adugu laigi devotee oiragadi karma gi wangmada laknanabagi damaktaneba moina ta'is Adoi di mana haise hui oina po asune hui se maraiba pharagadine mana Sivananda Sena kaupal Chaitanya Mahaprabhu ki magi disciple amana ne hui se hui khara amandi temple manakta ga leiraga moi se dum keno tawidana lai ga kana tara ga leiba adugumba leiba hui sing se si se moi se lai gi manakta chatpa phangye ba mas tumain tawdana khoi so khoi ki hui ama
mayamda lakbada diyam kuanga kanda akoy babadi Sarat kata wama tam de kanang ning sangbra mase tumin na tuplay rakanda akoy gi lai gi ka aduna moina hui gi mapok oina pokche hai be wani hui sing si sumai mai mapok to imong amada na lu na topi amada na chaningai le na to aduna mai mapok to moi hui ki da sudum karma to dum dai ri ne aduna jiba pan ba khuding makta karma se to na magmai ma gi lai hai ba adugi matungin na pok lai ne aduna mana hai se even hui se si bok ta lai ki no ta ba khot pa to se si sina moi se entanglement lay basidagi lapho an bangam me hai ba ko aduna sadhu oiragadi masi kanamta da manane enemy oira roeba ko mana kanamta gi tamakta masina nungsi mana nungsi de na mase maina khalloyeba mana mi khuding makse dum cha mana na yeng bangama ne ba mi khuding makta nating asai gi hingi ba jibe khuding maksida adubu world singa di sadhu sing se nungsi de moina tauriba thabak se thagat de aduga sadhu gi damakta di mana magi enemy am layeba aduna akoina enemy haraka enemy sina kanano imanaba sina kanano haina haiba sigi matungina ne akoi gi behavior se akoi se tongan leba tongandra akoina enemy oiraga di akoina kanoma pijaninga ga su kanoma chaba se suppose offer tau deba kada go pijaru doinoina ado imanabi yam yusibi imanaba yam sibam laga de sa la oina maina aduna mana sida hairiba example se akoina enemy amaga chumna gitina ba mi amaga akoi gi nakna tina ba mi ani sigi difference se mana thameba adubu sadhu amana di madugi difference so tham de haiba ko adugi behavior do la adine adugi wakhan lon do la agadi adu sadhu gi symptom ne habanida ado akoina michang mikai nairing gai di akoi je adu sadhu gi symptom laktri akoi yaudri ba ko akoina adu chatpa lambi do aduna sadhu ama hoya harade dum matam khuding makta ingna tapna leiba ngamakpa aduga akoina munna scripture na hairi se ngasai akoina mamangda pakibida haidana akoina Kṛṣṇa ina sola kanda Kṛṣṇa ina soli se Kṛṣṇa masamak ne na khallo haiba ado Kṛṣṇa na hairamba wa se mana haiba wa ne na khallo adudi mana haiba si scripture da yauri ba wa se si se mana munna para kanda adudu follow taweba aduna akoina scripture haraga hujikti etta larek maktaneba aduna karamba scripture na chumbano karamba na lalino ise sida etta dunya sida leiriba scriptures yam greba aduna bumana ngasagi disciplic succession bona fide guru amachangi ena mana yam munna hairido egino gan nangna pariba larikuna lana ta agati lambido pramu tongai gidoineba aduna sadhu sinama na scripture se follow tawraba matungda lai gi seba tawrapa se si oiradi sadhu magi ngasai gi symptom do koina azana khangba ngamakani urani devotee amadane devotee se oina baina hona ra ine ba mayam se ado devotee ama oi haiba sidi masana di ai devotee ni kaina koina yamna tauthokna haiba yade haibadi akhoi se yam humble loina akhoina taurisi yaudri na khalla kanda kaigino ga masida lairiba rules and regulation akhoi se mi oina pobani na akhoi se lan dabangam daba ko adagi cheat tawbagi tendency leiba adugi ngasai gi four quality to high grade ana aduna akoina devotee ama ka maina oi kain haise larikta ibese akoina hanjan paraga adugi sedum ngakna number chalakpa adu itara dimana haise mi oiba amana ne devotee oirakpa kanda ne mase mana ne development awase aduki matik kamaina ngamni
demigod singna lairiba quality singse adubo yogo ngame haiba ko aduna aduga devotee nattabasidi magi ngasai quality singse karino haibo khangde aduga quality si romda change haina sumoise atmaina khandeba aduna bhagavad gita da hairidana akoi gi life form se 8,400,000 life form layeba ko sigi layrise atma singse sigi any life form si da changba yayeba ado masigi gyan se sadhu sina understand taweba aduna mana yengakpa kanda di huji ki punsi sidang yengdaba mana pulap oina yengakpanina mana taubase karina taugadabano karina tauroidabano karina ngangadabano karina ngangoidabano karina chagadabano karina charoidabano hebise mana ne munna khalleba kaigino ka mana ne adu daitu da kitang amuk soirobata magi karma da ki matungi na ngasai ki 8,400,000 lives ki enli da magi karma du ki matungi na amuk mana body ama phangdoine ba haibati akoi si ok oina pobasu yai san oina pobasu yai adagi len oina pobasu yai u oina pobasu yai adagi mi oina pokpa ngamagasu mi ki sita magi akoina isa maknasu akoi ujari mi si ma nungai ai phabai mungda pokpa masak matau bazana pokpa natragana ma si poklakpada awabada poklakpa mama mapa leitaba adagi sikumba mayam se sigi mayam si khangba magi process se khangagadi matu sadhu gi symptom ne bako aduna regulation leiba haina man haise ahamada isu kyan taramte aduna mi oina po adi magi rules and regulation leiba ko chaninge ne pangcha jaba yate thangninge ne pakthak thakba yate ngangninge ne phanga ngangba yate adu hek tawrakpada magi quality se different way da chakhini aduna mana hairisi magi gyan se lairaba matungda dine mana ne magi nitiyengse brahmana amada yengbaga san amada yengbaga samu amada yengbaga hui amada yengbaga aduga hui chaba amada yengbaga masise mana ne yengakpa ngame eba kaigino ka moi singsi sigi manungda su atma ama yauribani aduga moina lauriba body se sise mai magi karma duna lauribani ko ina ma se mai khaleeba sise hairaga ina khoi thaina khoi abok tin sangai khoi abok na thaina kakcheng ama bauda ma se hatteba tumraima ado madi yengone ma se matam du dama larik haibana te du bumana larik se patana tabani na ma se magi gyan do aduki matik leibani na ma se mai manak tu da yu thakpa mi leiro amma leira se ma se magi dharma mana tawgata padunga aga chatleba aduna adudu akoina ugi bani na aina kamai tawdana akoi abok sina amaina yamna kano tawri no ma ongta aina abok sina sauraga mingonda chai ba khotpa phatana ngangba dugumba ude hoi mana kano ga tawraga akoi ki baba ton hoidaga matu chandan do ka hebati tai ko adubu mana kesu mi gi phatana ba tawgiba adugi adumaina khan ugideba Okay. aduga mana magi adum ngakna magi chagadabadu sengna chaba lai ki katpa dagi Jagannath theatre gi kang gi matam daga mana semba hirup mayam se aduna mana adudu mana gyan do leiraktai neba adoi di mana haise brahmana amaga hui amaga se ma se chapmana banateba adubu brahmana sigi manungda suma atma ma yaureba hui sigi manungda su atma ma yaureba aduna akoi se akoina phangba body du gi matungina ne akoi gi wakhandon se maina laeba adu masi lai si ngasai gi wangna leiba forcing na pirakpani masi yamarajana ne ma se mi amana leitraba matungda magi karma dugi matungina magi mathangi mapukse
karamba body phangni se Yamaraj na mana magi thabak oyeba. Karmana daiva netrena hai mana Sanskrita. Aduna mana hai si akoina body se akoina phangiba body si akoina hana nahamuki mapokta tawriba qualification dugi matung inna phangbaneba. Adu oiragadi akoina hujiki handaki mapoksidadi gyan se lauksalasi gyan si leirakanda kamaina maigi rules na kaino regulation na kaino ido adugi process tu neba koin tawzari se. Adu itara dimana hai se brahmana amagi quality se koina yokhat pangama agadine brahmana ama oibaki thabak se tawreeba ko akoina ne hui ama oina ne act tawragadine hui ama na tawgadaba thabak se tawragadine hui gi thabak tawreeba ko aduna mana Prabhupada na example he pibada akoigi mana ne America gi samudra mapandaga chatpasida mi singse nupi nupa singse mapi maron se gyamen tadana yamna komna setla kanda mi mamangda ikaiba kaisu leitana moidi kona dana khotna dana tawbase sise mana hui singsisu amaina magi privacy si leitana mayamgi mamangda moise sex kumba tawbase aduna mana almaina changdang narameba haibadi miyoibase sisu atumaina tare mimang kumang hundana mapi maron komba khotpase sisu mana main haibirameba adoi tara diman haise hui dauna act tawra agadine thabak sisu hui gi thabak tawra adoi di magi wakhanlon sisu hui gi pokto lawre haba aduna akoina brahmanaina brahman da po obane haraga brahmana ama heta oibenate maakse maduda po ido mai karma duna mase afaba imungam da po na mana adugi do laudana magi quality do sakatraga di mase brahmana asengba nate habako akoina bamon na akoin mem nagadi inaraga hairido moi quality do yaudraga di bamon yuthaga ok charaga leiba yam leidana akoigi maraktasu aduna mana harisi Bhagavad Gita dadi mana characteristics sina nang singsaigi mana varna ashrama gi mi mari khaidok pase adudu nangna chain ba characteristic to adugi matungina adumaina karambada nangse change haido isana adu khangak pangamakaneba aidi mana pokpa yumnak sagaido aduduna oitreba matam amada thaina mamangda kali yuki mamangda gadi adumaina oirambazane adum imungduda poga dumana adum adugi quality to chelakpa adubu ujiki kali yuksidadi adu oitreba aduna Sridhar Swami sina hairise poklakpa mafam sina kaisu oidre ko mana quality se magi karma dugi matungina di mangonda pirak ineba magi se aitinga saigi mana pokpa mafam mana legjapa body se adoi tasu mana ne maintain ta udrana aduda yokhatra gadi quality to leitra gadi mange hapenita aiti masa yamna phana poklaga su charoi doba pot you drug kuma chara di masada phatredana adugi example to ne mana pipirisi adoi di akoina body si any phangba kanda akoigi adudaiduda akoina yamna proud oiba yade ba asaidi sak phajarabani ai isa yamna phai adu tawi kaina adumaina ngaktangi keno tawbaduda my attention phangbaduda mi se am proud oiba adum akoina su ujare ko adudu nataba aduna akoigi body akoigi position se temporary ne habise si se adum akoina khangba akoina ma juji pasam paire na khuleraga salaun daira rakpa yai dagi isa phare haraga salauna keno torokpa ya doidi akoigi life se akoigi position se temporary ni habise adum khangaga leiraga dine larik si shastra si ka kolagal khangaga leiraga di akoina wangakpa matamda so koise proud leiraroi awaba leiba matamda su adum life se sini awaba su lakani nungaiba su lakani na magi spiritual strength ama lakani ba
Adugi position do the lane never say, see, sagi like lambi spirituality, see the changa bakandu the mana sastra, the giparaga, kangakani, taubangamakani, hareko. Aduna, me amna di, kali, Hujusik say America, see amna inakun balibagni, America, the labor sing say amna nungai, and a kaliko. Adubu, nature se nature sinane mana nungai ba leibak haise si se adum nungai legani hai ba leite ba ko aduna nature sin adu mana khudaktane masi manghan ba ngamme ba ko adagi khudakta dum magi oiramba mafam se masi se ma leitaba si leitaba singamme ba khoina masi se khoi gi life ta so khoina dum ure dana ko mana example piri se Aduna, akoina sigise scripture sita munna paraka munna khanga kanda akoigi position si khanga gadi akoi si hui amagi mapok oirakpa yai hodong amagi oirakpa yai adagi even mana yam wanga gadi mase demigod amagi mafam oibe yai ba akoina brahma in haise brahma se mase mi oina khanba yade magi se position ne aduna mana matam sigi tawba kanda brahma se adum honge ba mai soul se adumai tawdana yamna wangba thaki punsi ama oibe yai adagi yamna nemba thaki punsi ama oibe yai madudo mai magi body duda pirakpa duda leire mana tawruba karma duda leire aduna akoigi mi oina po'aba punsi se si sidadi akoina Krishna gi devotee oi na magi maramda khangna nabagi damakta changakpa lambi si na akoibu liberate tawba ngamgani aduna India gi yamna wangaba thaki miyoi kaya na umangda chatlakandane moise meditation taweba sigi pokpa sibagi lang sidagi moise thokjagragena aduna akoina sigi pokpa sibagi langse sidagi thokpa se sisina akoigi aim oigadabani akoina Sādhu chabaga, tumbaga, khatnabaga, sex tawbaga, sida khallagane, sigi mari se, sidagi adum si mari si katangda leiragadine, akoise, adudagi wangkhaloi, akoise saga chamane yena khangadabne. Adoidi akoi tabiri bapuna magnasu akoi isa sina tawri bathabakse, nongan badaina numita babau tawbase, kari tawge siging birase. Point out is a chaba, takpa, mi kanaba, ibedi, aina lady, but mapam si take defend over. Aduga sex over. Sigi marisi, the katang tauraga later in a sama na labor, the chapmane hyper. Go. Adoi tara di, Kujiki life, sida di, akoi say sagi life la, mu begi life la hibese, masisi distinguished over namna dreba. Akoina sa mana mase moi di mayum leitabani sorokta tumme haibagi wani mi amana mana magi imung manung leibani na phamung da tumme haibagi wani adubu magi maram chat mana tawribe action do yeng ngagati mi oi kaya leiri sagi punsi hingba haibako adoi tara di sastra sinane mana civilization se migi civilization se amaina la yoina haibena teba sastra sina di myubagi si kamaina hingadabana haibadu sastra sina pazana taiyeba mi amana manane lambi da tumgera natragana yamna phazaba yum mama da tumgera mana tawriba thabak tudi chap manaragadi hui amana dustbin dagi chaba da mi amana yam phajaba plate amadagi chabaga ani do kaisu khetna de haiba chabadi chabadu oyeba mai mabu thanaba charakpaneba aduna mi huiga
mioi besina man chari se magi body du da dum chali hui amana lambi da mayam amang da sex tauri adagi di mi amana mana magi mayum phajabadu da tawe haibagi wani adugu activities di change taude aduna mioi banadi akoi se chakhat labani haina khalli se mana chakhat se kari da chakhat ino haraga akoi se chaba thakpa sidai sida mai pe ma thaina di kano na thongami mai se kari kari kawi ma kano na thongba do Hingna singa waina thongami ado hujiki chakhalabane na gas leire microwave leire aina maina khanba yai adagi tumba se thaina di nong yu bai mung da tummi hujiki na khule na khanba yai ado mana haidu di akoina chakhatpa se akoi gi material world se da chakhatpa si oina ure haibako adubu mana shastra gi matungin mana haisidi akoina chakhatpa se sidi akoigi manungi oiba soul atma se sina kayam chokhat lage kayam na koi se namak se amata oibagi midieng de geng banga makke akoina lai masakhanga bra sida yengdre na mana haise akoina human civilization hairaga material world si khatangi chokhat pado adu uye na mana haiba ko aduna mana haise akoina ne mi oina puglakpa kanda ne lai siki kano se kaure dana adubu akoina masigi mamangda yamna spiritual gi sastra gi khangagadi mana mi oina pokpa matam sitadi mana wangkhatna pokla abanina mapok mayamdagi yajna ite taweba yajna idi kaino sacrifice kanagi damakta lai gi damakta aduna akoina akoina thabak ama tawba kandane successful oige hairagadi lai sibu lai haibadi Kṛṣṇa ko ma sibu satisfy tawba se akoigi talent pithora pat talent se seasonara kanda taw base sibu yagna sacrifice kaure ko aduna akoi di huji ki akoi material world sida doinama attached tawreba doidi akoi attachment se akoi ngarang ima ibanina tanabada pabada haigrena attachment sidi mi oina pote attachment se leigani abadum akoi gi yumda icha isu adagi imungi husband wife adagi family masida leibeya adubu mana haise attachment se sidi dumni oina poglaga di magi nature ne attachment ama leigase adugi attachment do material gi sidagi thado o kandu da mana sadhu amagda oina attachment do tawro adu oiraga di kano se life se successful oirakani akoina hujik attachment tawrisi paisa da nupi da yum phajabada akoigi leibak habedi country akoi society da akoigi imanabi smaina khaldeba aduna moisingse akoina munna khaluragadi thauri ga chamanai moina akoi si thauri da pullakanda akoi si ngasai akoina gun ahumdo yamna passionate oiba gun adagi ignorance tama guna adagi satwa guna aduda pullaga layaba haibadi akoina akoigi attachment se icha da leire ko thaina imana icha singse kamaina moi gi larik se da tambo oiraga sanu aduda honagena aduda honaido adugi matamduda passion do leitaine ba aduna macha singduna mama se pullakandu da macha sing sina afabadu chakina baina mana adu da taurine ba do material gi do adu phangna ba dagi de magi pesa thana na ba du di kamaina pesa thani aduna adugi motto aduna rajoguna kauredana aduna mana haise sigi attachments akoina adu leiringai di adu gi attachment du material na need to nane adugi round da dum chatlaga leireba ko aduna thauri na punbaga chapmanai haiba
Aduna adugi duda lairing kaidi akoi se free oi bangam deba. Sige example se ima chumbra ima da kari khata. Chumme. I think Binding like the colony. Adorable like Sony and the Tony Hypergy Matamsu. Matam later than a life on the body or nate, to the art at nate. I concentration, I thinking, I Punamase, I judging the loina cut to Oga. Moigi Mapunka, Rakanda, lining, Bagi Matam Krati, Kanadi, oh, I can I not beginning ever go. I naturally by my arm to be long again, Midamata, I sat at the children, sat at the night, saying I did not take off. Matang to be Matungina, Manta Vanina, I don't that Kalaga Lake Reba. Aduga Marata delight, said Nimba, I like the Aina Hajaba, Mamma Talaga to Yoro, Tanaga Kataba. At Manta Uraga, Moiki Punchini, taking my whatever Matho step, Pony champion, and Adu, my city, I do a number Tato Creba. Moy, they cannot Moy Punchika Kanda, but Nataba. Adugi Matamama Padu Changreba. Aduna Aina Huti, Kali City, Aina Salandai, Matamsida, Ibunga Nangichoronda, I Chanjage, Ujaremji, Aduga I me one biganu. Aduga I mean Busuhan biganu. Aduga I like Kuya that such a Matam dies, that Kehana, Adumana Kalaga lady, Lambi neighborhood, Lambi, that Patehora. At my tower, I madu the Tikunja gets never and Kalike. Manakari can be no how they come there. Aduga I need you one bigger no, Aduga I need one by the Niwa, Hanbagana, the same play heba. Yawa waba. Adudita bigger no, Hina I Patana to the lay hybrid. I am Marokandiro hybrid in that day, I need you no sida. Nangi Chava Madame Tanto was it. Junkiran Jana to whom you had an eye for Java. Adaida aina sidaisa mana hairaiba example se sidaisa mukitang amag haijaningi sina akoina miyoiba se mana ma se luhong agadi ne mana luhong bagi karma se tauragadi luhong baduda mana taugadaba mathaudo du taugadaba neba adu taudragadi ma se adu daga mukarma langchan doineba ko aduga khara mana akoina ma se hek poglakpadagi aidi luhong ningdre Aidi lining jagrage na masi ure dana koina urakpata ko ima. Adoi di moise na hamuki mapokta moina ne pana already ma se laigi lambi de la amma ba mi oram ganeba. Adoi di mana aidi nupi anganga thiba se penjare ai ke taujaningdre na mana adugi desire do poraga amuk po akanda mana laigi lamsida hena changba ngambado aduga mai karma duti to indi koktriba. Aduna adumaina lakpane haiba karma se doina kokhragadi nas laigi makha kuya da lei rakanda mana spiritual world se da lei haiba ko spiritual world se da di siva nai deba adumain tawdana hairi aduka macha se suppose luhonga kanta macha po edana macha se po kan se da man hai se macha po ai cha po na akoina sastra se phange ma sastra sina lining o hai na akoina icha se thadoga muk lai pura ninga dia muk ai karma do mukai ba macha do pu urabani na macha pu paduki karma do adu tawgadabani hai ba aduna adugi example du ni da aduga adugi lairi ngai dugi manung du da su kano magi karma dugi matungina ne akoina ne khanba yai na as akoi sa hana sigumba gi knowledge se khangamadi kaina hoi imana budi khangi ai gi damaktadi aina handak tang changjarakpanina ado masi se amuk akoina akhang ahi singta naina jaba kanda moina haise lai sinane nang se ningsangan basune mana ne silleba kauhan basune mana silleba nangi keno se pithorak pa nangi lifeline am dip lairieba adudu taurakandu ta for example aingonda aigi siki matam sida sumaina lao haiba leibagi akoina sumaina punna paba phangjabane Aduna, ako'y sa 5 minute mga mukta urakan dalo sa lasiko.
matam amadi chap chana mati aroi kay na da pa ba hai bang wa explain hai bang ga play banina atu tuna matam di ongama kwa ꯑꯗꯨ ꯃꯤꯅꯤꯠ ꯃꯉꯥ ꯇꯧꯔꯒ ꯂꯣꯏꯁꯜꯂꯁꯦ ꯑꯩꯁꯨ ꯑꯩ ꯊꯕꯛꯀꯤ ꯆꯠꯅꯕ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯁꯤ ꯃꯥꯅꯅꯦ ꯂꯥꯏꯁꯦ ꯂꯥꯏꯁꯤꯅꯅꯦ ꯃꯥꯒꯤ ꯑꯦꯖꯦꯟ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯏꯃꯥ ꯃꯥꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯅ ꯇꯝꯃꯛꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦꯅ ꯈꯜꯂꯤꯁꯦ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅꯅꯦ ꯐꯅꯌꯥꯝꯅ ꯀꯩꯅꯣꯝꯃ ꯄꯥꯝꯃꯦꯅ ꯀꯩꯅꯣꯝꯃ ꯍꯣꯠꯅꯖꯔꯒꯁꯨ ꯑꯩꯒꯤꯗ ꯇꯝꯃꯝꯃꯒꯗꯤ ꯑꯗꯨꯝ ꯐꯪꯉꯦꯕ ꯑꯗꯨꯒ ꯑꯩꯒꯤꯗ ꯇꯝꯃꯝꯗ꯭ꯔꯒꯗꯤꯅꯦ ꯅꯪꯅ ꯐꯪꯉꯦꯅ ꯈꯜꯂꯁꯨ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯂꯧꯊꯣꯛꯈꯤꯑꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯕꯣꯗꯤꯁꯦ ꯄꯥꯟꯕꯁꯦ ꯁꯤꯗꯩꯁꯤꯗꯅꯦ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯑꯩꯈꯣꯏꯁꯦ ꯁꯛ ꯐꯖꯕ ꯑꯗꯒꯤ ꯕꯣꯗꯤ ꯌꯥꯝ ꯐꯕ ꯂꯩꯅꯥ ꯆꯦꯟꯗꯕ ꯕꯣꯗꯤ ꯑꯃꯗ ꯄꯣꯛꯑꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨꯗꯩꯗꯨꯗ ꯌꯥꯝ ꯆꯥꯎꯊꯣꯛꯅꯅꯦ ꯑꯩꯈꯣꯏꯅꯅꯦ ꯑꯩꯒꯤ ꯁꯤꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯣ ꯈꯨꯠꯁꯦ ꯀꯩꯝꯇ ꯈꯪꯍꯧꯗꯅꯅꯦ ꯄꯦꯔꯥꯂꯥꯏꯁ ꯇꯧꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯏꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯁꯨ ꯎꯔꯦꯗꯅꯀꯣ ꯂꯥꯏꯐꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯀꯥꯟꯗ ꯆꯠ ꯂꯥꯎꯅ ꯀꯩꯅꯣꯝꯃ ꯂꯧꯊꯣꯛꯈꯤꯕ ꯑꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯟꯇ꯭ꯔꯣꯂꯔ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯑꯩꯅ ꯉꯝꯗꯦ ꯍꯥꯏꯕ ꯀꯣ ꯑꯩꯅꯗꯤ ꯂꯣꯏꯅꯃꯛ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯉꯝꯃꯦꯅ ꯈꯜꯂꯤꯗꯅ ꯑꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯣ ꯉꯝꯃꯛꯅꯕ ꯉꯝꯗ꯭ꯔꯀꯥꯟꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯏꯗꯤ ꯃꯥꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯅꯠꯇꯦ ꯂꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯥꯏꯟꯁꯦ ꯁꯤꯗꯩꯁꯤꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯥꯁꯇ꯭ꯔꯁꯤꯅ ꯏꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯣꯛꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯀꯩ ꯑꯣꯏꯗꯧꯕꯅꯣ ꯍꯥꯏꯗꯣ ꯑꯗꯨ ꯈꯪꯉꯛꯑꯒꯗꯤꯅꯦ ꯃꯥꯁꯦ ꯂꯤꯕꯔꯦꯁꯟ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯅ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯍꯪꯉꯛꯑꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯗꯩꯁꯤꯗꯅꯦ ꯑꯗꯨꯝ ꯑꯦꯇꯥꯆꯁꯦ ꯇꯧꯔꯤꯅ ꯑꯗꯣ ꯃꯥꯁꯤꯅ ꯉꯁꯥꯏꯒꯤ ꯀꯔꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯥꯁꯤꯅ ꯃꯦꯇꯤꯔꯤꯌꯦꯜꯁꯦ ꯄꯤꯔꯛꯀꯅꯦꯕ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯅꯪꯒꯤ ꯀꯔꯃꯗꯨ ꯀꯣꯛꯇ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯇꯧꯏꯗꯣ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒ ꯅꯄꯥꯅꯤꯅ ꯃꯆꯥ ꯃꯔꯤ ꯄꯣꯛꯑꯀꯥꯟꯗ ꯌꯥꯝꯅ ꯋꯔꯛ ꯍꯥꯔꯠ ꯇꯧꯔꯀꯥꯟꯗ ꯃꯆꯥ ꯃꯔꯤꯁꯤ ꯁꯦꯝꯅꯕꯗꯤ ꯑꯗꯨꯝ ꯃꯥꯅ ꯄꯤꯔꯛꯏꯗꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯇꯝꯗꯣ ꯑꯗꯨꯗꯨꯗ ꯅꯪꯒꯤ ꯑꯗꯨ ꯇꯧꯈ꯭ꯔꯦꯅ ꯑꯗꯨꯏꯁꯨ ꯑꯗꯨ ꯇꯧꯅ ꯏꯃꯥꯅꯗꯤ ꯑꯗꯨꯝ ꯂꯥꯏꯁꯤꯗ ꯚꯛꯇꯤꯗꯤ ꯑꯗꯨꯝ ꯂꯩꯔꯛꯏꯌꯦꯕ ꯀꯣ ꯑꯩꯅ ꯎꯖꯕꯗ ꯑꯗꯨꯝ ꯂꯥꯏ ꯑꯗꯨꯝ ꯅꯤꯡꯉꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯊꯧ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤꯅ ꯆꯍꯤꯗꯨꯒꯤ ꯃꯇꯥꯡꯗꯨ ꯌꯧꯔꯛꯑꯕꯅꯤꯅ ꯂꯥꯏꯒꯤꯗ ꯐꯨꯜ ꯑꯣꯟꯁꯤꯜꯂꯛꯑꯣ ꯍꯥꯏꯕꯒꯤ ꯑꯗꯨ ꯂꯥꯛꯑꯦꯗꯅꯀꯣ ꯑꯗꯨꯏꯗꯤ ꯑꯦꯇꯦꯆꯃꯦꯟꯗꯣ ꯑꯉꯥꯡ ꯁꯦꯝꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯇꯧꯕꯒꯤ ꯑꯦꯇꯦꯆꯃꯦꯟꯗꯣ ꯊꯥꯗꯣꯛꯑꯀꯥꯟꯗꯨꯗ ꯁꯥꯙꯨꯗ ꯑꯦꯇꯦꯆꯃꯦꯟꯁꯦ ꯂꯩꯔꯛꯑꯣ ꯍꯥꯏꯕ ꯁꯥꯙꯨꯗ ꯂꯩꯌꯣ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯁꯥꯙꯨ ꯑꯃ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯤꯗꯨꯗ ꯑꯦꯇꯦꯆ ꯇꯧꯒꯗꯕ ꯅꯠꯇꯦ ꯁꯥꯙꯨꯅ ꯍꯥꯏꯒꯗꯕ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯒꯗꯕ ꯑꯗꯣꯝꯂꯣꯝꯗ ꯑꯣꯏꯅ ꯑꯦꯇꯦꯆꯃꯦꯟꯁꯦ ꯇꯧꯔꯣꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯔꯤꯗꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯐꯖꯅ ꯏꯁꯥꯁꯤ ꯁꯦꯡꯅ ꯂꯩꯌꯨ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯀ꯭ꯔꯤꯁꯅꯅ ꯄꯥꯝꯒꯗꯕ ꯄꯣꯠꯁꯦ ꯁꯣꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯡꯉꯒ ꯀ꯭ꯔꯤꯁꯅꯗ ꯀꯠꯂꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄ꯭ꯔꯁꯥꯗꯝꯗꯣ ꯆꯥꯎ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯌꯨ ꯊꯛꯄ ꯑꯗꯒꯤ ꯗ꯭ꯔꯒ ꯆꯥꯕ ꯁꯤꯒꯨꯝꯕ ꯏꯟꯇꯣꯛꯁꯤꯀꯦꯟ ꯀꯣꯐꯤ ꯆꯥ ꯁꯤꯒꯨꯝꯕꯁꯦ ꯇꯣꯛꯄꯤꯔꯣ ꯀꯩꯒꯤꯅꯣꯒ ꯃꯥꯏꯟꯁꯦ ꯃꯥꯅ ꯑꯗꯨ ꯇꯣꯛꯑꯣ ꯍꯥꯏꯁꯦ ꯃꯥꯏꯟꯁꯦ ꯑꯣꯜꯇꯔ ꯇꯧꯕꯁꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅ ꯑꯣꯜꯇꯔ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯥꯏꯟꯁꯤ ꯀꯅꯥꯝꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯅꯕ ꯑꯗꯨ ꯏꯪꯊꯔꯛꯅꯅꯕꯅꯦꯕ ꯃꯥꯅ ꯆꯥꯕꯁꯤꯗ ꯍꯥꯏꯁꯦ ꯑꯗꯒꯤ ꯆꯥꯕꯁꯤꯗ ꯑꯃꯨꯛ ꯃꯤꯅ ꯊꯣꯡꯕ ꯈꯣꯠꯄ ꯅꯠꯇꯕ ꯃꯥꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯁꯥꯗꯝ ꯆꯥꯎ ꯍꯥꯏꯁꯦ ꯂꯥꯏꯗ ꯀꯠꯂꯒꯗꯤ ꯃꯥꯁꯦ ꯁꯦꯡꯍꯜꯂꯦꯕ ꯄꯨꯔꯥ ꯁꯦꯡꯉꯕꯅꯤꯅ ꯅꯪꯉꯣꯟꯗ ꯑꯇꯩꯒꯤ ꯑꯦꯅꯔꯖꯤꯁꯤ ꯆꯪꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯇꯅ ꯑꯗꯒꯤ ꯑꯃ ꯄꯥꯈꯠ ꯈꯜꯂꯒ ꯂꯩꯕꯁꯦ ꯁꯤꯁꯦ
tawdana pamana mantra chanting tawro haire na ko Prabhupada na 16 round chatlo haire ado akoina ngamjadabagi wani adubu akoina hektana akoi wakanje phattaba laagadi ne akoina phammagane Hare Krishna 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 Hare 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 Ram 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 Hare 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 Krishna si se chant taw haye ado aina masi ai test tawe ai ngonda dum masi work tawe na masi ai khanjai akoina adu ngamdribado adom lomdo oina focus tawrakanda ai se adu ngamdri na khallaga atai mi ga competition tawba mi gi wangang ba adom da nataba mana attachment pumna makse sadhu sida adom lomda la o sadhu sangha sadhu oi bagi keno tawba mi sing siga tinabiro aina sat Sri Chaitanya Mahaprabhu na mayam da haibirame ba sastra sida toina mag yaurabani sadhu si kamaina oirakani sadhu oirake haibagi lambi da chatke hairabadi sadhu oiningba mayam siga punbiro haina hamana maina haibirami aduga sadhu oiningdaba mi singadi punbado adu tapna thadokpiro aduga sadhu oiningba mi sing na punba mafam magi kirtan sakpa mafam aduda punbiro adudada sastra na hairibase dum oiba ngamakani na hairaga ngasigidi mamatang sida ai loisinjarage Jai Shri Krishna Chaitanya Prabhu Nityananda Shri Advaita Gadadhara Sirvasati Gaura Bhakta Vrinda Hare Krishna 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 Hare 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 Ram 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 Hare Hare Jai Aduna Prabhupada ki jai Prabhupada na koina khangna naba maronda mana asuki matik ahno oirapa kanda mana la akanda mase chahi 70 helaba matungda la amine aduga mana larik mayam se to ina ibiramba aduga magi western devotee singsena moise amna pukning changna ne mana ibase mai makhon gi tape recording la howi mana ibase translate tawraga ma kananom na typewriter ta phammaga type tawi adagi temple singse yum da la lamba dagi ne temple phanyam na sai mapham khuding mak music iskon gi temple leire ado mana adu ngama ido Krishna na chanbi badagi Krishna na to ina mating pangbirak ineba aduna sibau tabiragadi akoigi tabiriba yengbiriba pumnamaknasu comment amatang thambiramu akoi sumain tawdana akoigi punsi chupase awaba ngakta urae aduidi karino awaba ngata urise akoi miyoibase kamaina peacefully leiba ngamgani habase akoina scripture si paminaraga akoi experience share tawminaraganda akoi khangminasi hairaga ngasigidi loisinjarage joy khurumjari Jai Shri Krishna Chaitanya Prabhu Nityananda Shri Advaita Gadadhara